DFO Chandel na Sinduna Chandel ki Panchai Da Leiba Maha area Chief Association ki holda forest fire prevention ki awareness ki palan PANGTHOKHARE Khungining thau yangkai mathoi yauna CSO sing self help group amadi khunza punna miyoi chama yangkai rom galloinena pangthokiba thauram maduda Francis Thamdok President CNPO Dr. N Munal Maitei DFO Chandel JS Angam Chairman Maha area Chief Association namadi and Dipa Devi RFO Chandel Su Saruyaki Tharomga Mari Lenena Dr. N Munal Maitei DFO Chandel na haikibada Mausagi Kwadiki Mamal Yamlaba Umang Singh Asibu Kannaba ngasigi fire service forest fire prevention ki awareness program asi pangthokpani ngasi saruk yariba khulgining thau singna isagi khulda hankhraga khunja singda mai kanbagi paujel sing pibi badan natana khulgi oina mai thaba mibu maralgi matung inna dandi pibiu amadi mai sakpa tarabasu mahausagi leijarakba mai kanbagi pambai sing season nabiduna lamai sakpa kanminasi haiba appeal tauki